ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯂꯩꯍꯥꯎ ꯂꯩꯍꯥꯎ, ꯏꯃꯥꯒꯤ ꯃꯅꯥꯛ ꯀꯟꯕꯤ ꯂꯩꯍꯥꯎ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯅꯣꯡ ꯉꯥꯜꯂꯕꯣ? ꯏꯃꯥꯅ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯔꯤꯗꯨꯕꯣ? ꯊꯪꯅꯕꯅ ꯇꯥꯔꯒ ꯑꯃꯨꯛ ꯈꯠꯅꯅꯤ꯫ ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯍꯅꯨ ꯁꯤꯜꯂꯛꯇꯅ ꯑꯍꯤꯡꯅꯦ ꯑꯌꯨꯛꯅꯦ ꯍꯥꯏꯕ ꯃꯇꯝꯒ ꯂꯣꯏꯅ ꯀꯥꯎꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ꯫ ꯍꯥꯏ, ꯍꯧꯖꯤꯛꯁꯦ ꯀꯅꯥꯅ ꯃꯝꯂꯦ ꯍꯥꯏꯔꯤꯅꯣ? ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯥꯛꯇꯥꯕ ꯆꯠꯄ ꯎꯆꯦꯛ ꯍꯦꯛ ꯍꯦꯛ ꯈꯣꯡꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯃꯌꯨꯝ ꯍꯟꯈꯤꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯗꯤ ꯅꯆꯥ ꯉꯥꯏꯍꯥꯛꯇ ꯇꯨꯝꯖꯈꯤꯒꯦ꯫ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯑꯃꯨꯛꯇ ꯆꯌꯦꯠꯅꯕꯤꯔꯛꯈꯤꯅꯣ ꯉꯥꯏꯍꯥꯛꯇ꯫ ꯍꯥꯏ, ꯑꯗꯨꯝꯅ ꯌꯥꯍꯧ ꯊꯦꯡꯅ ꯊꯦꯡꯅ ꯍꯧꯒꯠꯂꯗꯤ ꯍꯌꯦꯡ ꯅꯨꯄꯥ ꯐꯪꯈꯤꯗ꯭ꯔꯅꯦ ꯅꯪꯕꯣ? ꯌꯥꯍꯧ ꯊꯦꯡꯕꯤ ꯆꯦꯛꯂꯥ꯫ ꯅꯨꯄꯥꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯖꯗꯣꯏꯅꯣ ꯏꯃꯥ? ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯃ ꯀꯣꯛ ꯑꯄꯥꯝꯕ ꯈꯜꯂꯒ ꯐꯥꯔꯒ ꯂꯩꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯏꯗ꯫ ꯇꯨꯝꯍꯧꯔꯣ ꯇꯨꯝꯍꯧꯔꯣ, ꯄꯦꯟꯅ ꯇꯨꯝꯍꯧꯔꯣꯀꯣ ꯅꯪ꯫ ꯁꯅꯥꯅꯨ ꯑꯃꯗꯤ ꯂꯤꯛꯂꯥꯏ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯇꯥ ꯂꯤꯛꯂꯥꯏ, ꯅꯪꯅꯦ ꯏꯇꯥ ꯂꯩꯍꯥꯎꯒ ꯄꯨꯜꯂꯤꯗꯣ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥ? ꯑꯗꯨꯕꯨꯔꯣ ꯏꯇꯥ, ꯏꯇꯥ ꯂꯩꯍꯥꯎꯁꯦ ꯃꯥꯒ ꯇꯤꯟꯅꯕ ꯃꯇꯥꯁꯤꯡꯅ ꯀꯣꯏꯕ ꯅꯨꯄꯥꯁꯦ ꯃꯨꯜꯂꯒ ꯃꯥꯅ ꯀꯣꯏ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯏꯇꯥ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ꯫ ꯑꯁꯦꯡꯕꯒꯤ ꯑꯗꯨꯝꯅ ꯇꯧꯕ ꯖꯥꯠꯂꯦ ꯏꯇꯥ ꯃꯥꯕꯣ? ꯍꯣ, ꯑꯩꯁꯨ ꯈꯪꯗꯤꯌꯦ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯏꯇꯥ ꯑꯃꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯃꯥꯒ ꯇꯤꯟꯅꯗꯕꯅꯤꯅ ꯈꯪꯗꯦ ꯃꯥꯒꯤ ꯂꯤꯆꯠꯇꯣ ꯀꯝꯗꯧꯒꯦ ꯍꯥꯏꯕ ꯐꯥꯎꯕ꯫ ꯇꯤꯟꯁꯨ ꯇꯤꯟꯅꯅꯤꯡꯗꯦꯗ ꯃꯥꯒ꯫ ꯃꯥꯗꯤ ꯃꯀꯣꯛ ꯑꯃꯁꯨ ꯇꯧꯗꯥꯏꯅꯦ꯫ ꯆꯨꯝꯗ꯭ꯔꯅꯦ ꯏꯇꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯁꯤꯕꯨ ꯑꯩꯅ ꯌꯥꯝ ꯍꯥꯏꯖꯤꯟꯕꯔꯕ? ꯏꯇꯥ, ꯑꯩꯁꯨ ꯃꯥꯁꯦ ꯁꯨꯝ ꯇꯤꯟꯅꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯩꯅ ꯌꯥꯝ ꯇꯤꯟꯅꯅꯤꯡꯗꯨꯅ ꯇꯤꯟꯅꯈꯤꯕꯗꯤ ꯅꯠꯇꯦ, ꯃꯥꯅ ꯅꯝꯗꯅ ꯇꯤꯟꯅꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯣ ꯃꯥꯁꯤ ꯏꯇꯥ, ꯑꯩꯅ ꯁꯨꯝ ꯎꯕꯗꯅꯦ ꯑꯩꯈꯣꯏꯒ ꯈꯪꯅꯕ ꯅꯨꯄꯥꯁꯤꯡꯗ ꯃꯨꯟꯅ ꯃꯨꯟꯅ ꯍꯦꯛ ꯌꯦꯡꯉꯤ꯫ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯒ ꯌꯦꯡꯂꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯏꯇꯥ꯫ ꯑꯗꯨꯅꯦ ꯏꯇꯥ ꯑꯩꯅ ꯏꯇꯥ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ, ꯃꯥꯒ ꯄꯨꯟꯕ ꯃꯇꯝꯗꯅꯦ ꯃꯥꯅ ꯀꯅꯥꯗ ꯀꯔꯤ ꯌꯦꯡꯉꯤ, ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯃꯨꯟꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯇꯥ, ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯂꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯇꯥ ꯂꯩꯍꯥꯎꯒꯤ ꯈꯣꯡꯊꯥꯡ ꯃꯤꯠꯌꯦꯡ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯅꯤ꯫ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯇꯥ ꯍꯥꯏꯁꯤꯗꯤ꯫ ꯑꯗꯣ ꯏꯇꯥ, ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ, ꯅꯣꯡꯃꯃꯨꯛ ꯂꯥꯛꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯇꯥ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯄꯤꯇ꯭ꯔꯨꯛ ꯂꯩꯁꯤ ꯃꯄꯥꯟ ꯊꯣꯡꯗ ꯐꯕ ꯃꯥꯜꯂꯕꯁꯨ ꯃꯕꯨꯛ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯃꯃꯥ ꯑꯃꯅꯤ꯫ ꯏꯃꯥ, ꯏꯃꯥ! ꯂꯩꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗꯨꯅ ꯑꯩꯅꯕꯨ ꯀꯧꯔꯕ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯂꯔꯣꯏꯗꯕꯅꯤ꯫ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯤ꯫ ꯍꯣ, ꯀꯔꯤꯅꯣ ꯂꯩꯍꯥꯎ? ꯅꯪꯅ ꯏꯃꯨꯡꯗ ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯧꯅ ꯂꯥꯎꯗꯅ ꯀꯧꯔꯒ ꯂꯩꯔꯤꯕ ꯑꯗꯨꯕꯨ? ꯏꯆꯥꯕꯨ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ? ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯒꯁꯦ ꯎꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤꯗ꯫ ꯌꯥꯏꯌꯦ, ꯌꯥꯗꯦ ꯍꯥꯏꯈꯤꯗꯦꯗꯅ ꯑꯩ ꯏꯃꯥꯗ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯨꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯏꯃꯥꯕꯨ ꯀꯧꯔꯒ ꯂꯩꯔꯤꯅ? ꯏꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯑꯃꯇ ꯏꯃꯥꯁꯤ ꯎꯍꯧꯗꯕꯗ ꯏꯁꯧꯁꯦ ꯍꯦꯛꯇ ꯂꯥꯡꯅꯤꯡꯉꯛꯄ ꯅꯆꯥꯁꯦ꯫ ꯑꯗꯨꯗ ꯅꯆꯥꯅ ꯏꯃꯥꯁꯦ ꯀꯧꯖꯕꯅꯦ꯫ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯗꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯥ ꯂꯩꯍꯥꯎ, ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯣ? ꯍꯧꯖꯤꯛ ꯐꯥꯎꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯏꯃꯥꯗꯤꯅꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯆꯤꯡꯂꯧ ꯁꯛꯇꯝꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯎꯅꯤ ꯈꯟꯕꯗꯅꯦ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤꯅꯦꯍꯦ꯫ ꯑꯣ, ꯏꯃꯥꯒꯤꯁꯤꯗꯤ ꯑꯩꯕꯨ ꯆꯠꯂꯣꯅꯦ ꯍꯦꯛꯇ ꯇꯥꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅꯦ ꯁꯨꯛꯄꯥꯟ ꯍꯦꯛ ꯄꯥꯜꯂꯣꯏ, ꯌꯨꯝꯒ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯌꯨꯝꯁꯤꯗ꯫ ꯍꯥꯏ ꯍꯥꯏ, ꯏꯃꯥꯅ ꯍꯥꯏꯕꯗꯤꯅꯦ ꯁꯤꯅꯤꯁꯦ, ꯍꯧꯖꯤꯛꯅ ꯁꯛ ꯈꯔ ꯐꯖꯔꯤꯉꯩ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯐꯕ ꯅꯨꯄꯥ ꯈꯟꯗꯨꯅ ꯅꯌꯨꯝ ꯄꯥꯜꯍꯧ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯀꯥꯟꯗ ꯄꯥꯟꯗ ꯌꯥꯗꯕꯒꯨꯝ ꯄꯥꯈꯪꯂꯥ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯥ ꯈꯪꯗꯕ ꯑꯃꯗ ꯌꯨꯝ ꯄꯥꯟꯕꯗꯨꯕꯨ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕ꯭ꯔꯣ? ꯍꯣꯏꯅꯦ ꯏꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯏꯃꯥꯟꯅꯕꯤꯅ ꯀꯣꯏꯕ ꯅꯨꯄꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯅ ꯇꯥꯠ ꯇꯧꯕ ꯌꯥꯒꯗꯕ, ꯍꯌꯦꯡꯋꯥꯏ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ, ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯕꯤꯒꯗꯕ ꯑꯃ ꯈꯟꯕ ꯍꯧꯔꯒꯦ꯫ ꯑꯗꯨꯅꯤ ꯍꯧꯔꯣ ꯍꯧꯔꯣ꯫ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯅꯪꯒꯤ ꯅꯇꯥ ꯂꯤꯛꯂꯥꯏꯒꯤ ꯅꯨꯄꯥꯗꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯔꯤꯅꯦ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯅꯪꯕꯣ꯫ ꯏꯃꯥ ꯆꯨꯝꯃꯤ꯫ ꯏꯇꯥ ꯂꯤꯛꯂꯥꯏꯒ ꯈꯪꯅꯔꯤꯕ ꯐꯩꯖꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏ꯫ ꯑꯗꯨꯅꯅꯦ
ꯑꯩꯅ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯁꯤꯜꯂꯤꯁꯤ ꯏꯃꯥ ꯏꯆꯥꯗꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗꯀꯣ ꯑꯐꯕ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏꯗꯕꯅꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯑꯣꯏꯅꯕꯨ ꯍꯣꯠꯅꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ ꯅꯪꯁꯦ ꯑꯐꯕꯤꯒ ꯃꯥꯜꯂꯝꯃꯦ ꯑꯗꯨꯒ ꯑꯩꯗꯧꯅ ꯐꯠꯂꯝꯗ꯭ꯔꯦ ꯑꯐꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯜꯍꯟꯒꯗꯕꯅꯤ ꯑꯗꯨꯒꯅꯦꯍꯦ ꯈꯪꯂꯕ꯭ꯔꯥ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯃꯅꯨꯡꯗꯅ ꯐꯠꯂꯣꯏꯗꯕꯅꯤ ꯇꯝꯊꯤꯅ ꯏꯃꯥꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯔꯛꯄꯅꯤꯅ ꯅꯆꯥꯅ ꯉꯁꯤ ꯐꯥꯎꯗ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏꯔꯛꯏꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯛꯑꯦ ꯑꯗꯣ ꯀꯨꯏꯅꯗꯤ ꯑꯃꯠꯇ ꯆꯠꯇꯦ ꯍꯦꯛꯇ ꯀꯥꯏꯅꯕ ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯂꯥꯡ ꯊꯥꯛꯄ ꯍꯩꯇꯕꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ ꯂꯥꯡ ꯊꯥꯛꯄ ꯍꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯊꯥꯛꯇꯣꯏꯅꯣ ꯑꯃꯨꯛꯇ ꯇꯥꯛꯂꯛꯑꯣ ꯅꯆꯥꯗ ꯑꯗꯨꯕꯨꯔꯣ ꯅꯨꯄꯥꯗꯣ ꯅꯪꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯄꯪꯊꯍꯟꯒꯅꯤ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯅꯪꯕꯨ ꯑꯄꯥꯝꯕ ꯄꯣꯛꯂꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯔꯣꯏꯕꯗꯅ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯑꯄꯥꯝꯕ ꯈꯔ ꯄꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯅꯝꯗꯅ ꯂꯩꯁꯤꯟꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤꯅꯦ ꯑꯩ ꯉꯁꯤꯃꯛ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯄꯥꯎꯇꯥꯛ ꯑꯍꯨꯝꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯍꯧꯔꯒꯦ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯐꯩꯖꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯍꯥꯎꯅ ꯐꯩꯖꯥꯎꯗ ꯐꯜꯂꯞ ꯐꯜꯂꯞ ꯌꯦꯡꯂꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯁꯤꯟꯗꯨꯅ ꯏꯔꯥꯡ ꯇꯧꯁꯤꯜꯂꯝꯃꯤ ꯑꯦ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ ꯃꯥꯒꯤ ꯃꯇꯥꯁꯤꯒ ꯑꯩꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯛꯏꯁꯤꯕꯣ ꯍꯣꯏꯗꯍꯦ ꯑꯩꯁꯨ ꯂꯥꯏꯕꯛ ꯌꯦꯡꯂꯒ ꯂꯣꯏꯔꯦꯗ ꯂꯩꯍꯥꯎꯁꯦ ꯑꯩꯕꯨ ꯄꯥꯝꯕ ꯃꯥꯜꯂꯤ ꯃꯁꯛ ꯍꯥꯏꯔꯦ ꯂꯤꯛꯂꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯐꯩꯖꯥꯎ ꯃꯥꯁꯨ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯤꯛꯂꯥꯏꯅ ꯎꯗ꯭ꯔꯤꯉꯩ ꯃꯥꯅꯁꯨ ꯂꯩꯍꯥꯎꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯤꯆꯤꯒꯤ ꯂꯥꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯂꯤꯛꯂꯥꯏ ꯐꯩꯖꯥꯎꯒꯤ ꯃꯃꯤꯠꯅ ꯅꯥꯀꯟꯗ ꯑꯃꯨꯛ ꯑꯃꯨꯛ ꯀꯨꯞꯂꯒ ꯂꯩꯊꯣꯛꯄꯗꯨꯗ ꯍꯪꯂꯛꯂꯝꯃꯤ ꯇꯥ ꯐꯩꯖꯥꯎ ꯀꯩꯗꯧꯔꯒꯦ ꯃꯤꯠꯇꯨꯕꯨ ꯑꯃꯨꯛ ꯑꯃꯨꯛ ꯈꯞꯂꯒ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯤꯗꯣ ꯑꯩꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯤꯛꯂꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯩꯊꯣꯛꯂꯤꯕ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯑꯩꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯩꯅꯩꯗ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯍꯩꯅꯗꯕ ꯄꯣꯛꯀꯅꯤ ꯑꯩꯅ ꯑꯗꯨꯗꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯣꯏ ꯂꯩꯍꯥꯎ ꯐꯩꯖꯥꯎ ꯑꯃꯗꯤ ꯂꯤꯛꯂꯥꯏꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨ ꯎꯕꯗ ꯀꯂꯛꯂꯗꯨꯅ ꯊꯨꯒꯥꯏꯔꯛꯏ ꯏꯇꯥ ꯍꯣ ꯏꯇꯥ ꯂꯤꯛꯂꯥꯏ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥ ꯂꯩꯍꯥꯎ ꯏꯇꯥ ꯍꯟꯅꯕ ꯇꯧꯔꯁꯤ ꯀꯨꯏꯃꯟꯈ꯭ꯔꯦ ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯗꯤ ꯐꯝꯕꯗ ꯋꯥꯔꯦ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯏꯇꯥ ꯂꯩꯍꯥꯎ ꯑꯁꯤꯅ ꯍꯟꯗꯛ ꯃꯔꯛꯇ ꯐꯩꯖꯥꯎꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕ ꯑꯁꯤꯕꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯉꯥꯏꯕ ꯋꯥꯔꯦ ꯀꯥꯏꯅ ꯃꯁꯛꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯑꯣꯏꯗꯣꯔꯤ ꯑꯩꯗꯤ ꯍꯣꯏ ꯏꯇꯥ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯜꯂꯁꯦ ꯍꯥꯏꯔꯗꯤ ꯂꯥꯛꯑꯣꯗꯅ ꯏꯇꯥ ꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯃꯁꯤꯒꯤ ꯂꯩꯍꯥꯎ ꯍꯥꯏꯕꯤ ꯆꯤꯟꯗꯨꯝꯕꯤ ꯐꯖꯕꯤ ꯁꯥꯕꯤ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯏꯇꯥ ꯂꯥꯛꯑꯦ ꯏꯇꯥ ꯇꯥ ꯐꯩꯖꯥꯎ ꯃꯊꯪꯗ ꯑꯃꯨꯛ ꯅꯤꯡꯊꯤꯖꯅ ꯁꯥꯔꯁꯤ ꯋꯥꯔꯤꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦꯀꯣ ꯏꯇꯥ ꯂꯩꯍꯥꯎ ꯑꯁꯦ ꯑꯃꯥꯡ ꯁꯪꯅꯤꯡꯂꯕ꯭ꯔꯥ ꯈꯪꯗꯦ ꯃꯤꯀꯨꯞ ꯀꯥꯡꯗ ꯆꯠꯂꯁꯦ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯂꯤꯛꯂꯥꯏ ꯃꯇꯨꯡꯗ ꯆꯥꯃꯔꯛ ꯁꯥꯟꯅꯕ ꯌꯥꯏꯗ ꯋꯥꯔꯤꯗꯤ ꯆꯠꯂꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯇꯥ ꯐꯩꯖꯥꯎ ꯏꯇꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯏꯇꯥ ꯂꯩꯍꯥꯎ ꯂꯣꯟꯅ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯉꯛꯏ ꯐꯩꯖꯥꯎꯗ ꯐꯩꯖꯥꯎꯁꯨ ꯂꯩꯍꯥꯎꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯐꯖꯕ ꯅꯨꯄꯤꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯇꯧꯁꯤꯜꯂꯛꯂꯕꯗ ꯀꯔꯝꯕ ꯅꯨꯄꯥ ꯑꯣꯏꯕꯅ ꯇꯨꯃꯤꯟ ꯂꯩꯒꯅꯤ मासु तंजा फंगली खन्ना मासु इंगित हंदुना पिरक्पनी इमागी पाउताक अहानबदुदी भालेदना दा फैजावसे नुंगाइरे हौजिक्ति लेहाउ एगी निंगजब पुंबा थुंगदोरे अतेनबा मतम खरदा लेहाउना फैजावबु याम लाइना फाखिरम्मी लिक्लाइगे फैजावगसु काइनाखिरम्मी लेहाउना फैजाव मुनखिबदगी लिक्लाई पेंदना कपलदुना पाउ तमली मागी मता सनानुदा इता नहाकना हाइबा चुम इता लेहाउसे मागा तिनबा मतासेंगी नुपा मुनबा यामना कल्ली इता कैदौरगे अमो इता लेहाउना अहिगी नुपा फैजावदो मुनलगा फारगा मागा ओइना खंगनख्रे सिदबो करम थमोइना पेंदोइनो इता अइना हाइद्रा लेहाउ हाइबी तौंगम्बी लूना तिनबा मरुप मसक खंगदबेदुगा पुनगनो हाइदना हौजिक्ति करी सारगे बसी नुपासु माना मुलगा कोइखिबा अदुगा इताना कपलगा लेनबा इता अइनदि इता लेहाउदो याम चमना खल्लबनी अदुगा ता फैजावसु अइना पुक्चल सेंगबा नुपाने हाइदुना चमथोक्लुबगिनी
ꯉꯁꯤ ꯑꯩꯅ ꯃꯩꯆꯪ ꯈꯪꯂꯤꯕꯁꯤ ꯑꯩꯅ ꯈꯜꯂꯤꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯇꯥꯐꯩꯖꯥꯎꯁꯦ ꯑꯩꯅ ꯎꯅꯁꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯈꯨꯟꯗ ꯇꯣꯏꯅ ꯂꯥꯛꯄ ꯎꯏ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯥꯗꯤ ꯏꯇꯥ ꯂꯩꯍꯥꯎ ꯎꯅꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯏꯇꯥ ꯏꯇꯥ ꯀꯞꯀꯅꯨꯁꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥꯅ ꯀꯞꯄ ꯎꯕꯁꯦ ꯑꯩꯁꯨ ꯀꯞꯅꯤꯡꯂꯛꯑꯦꯕ ꯃꯣꯏ ꯑꯅꯤꯅ ꯏꯇꯥꯗ ꯑꯄꯪꯕ ꯁꯤꯔꯝꯕꯒꯤ ꯏꯇꯥꯅ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕꯤ ꯂꯃꯟ ꯑꯃ ꯈꯨꯝꯒꯗꯕꯅꯤ ꯏꯇꯥ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯗꯤ ꯃꯤ ꯍꯥꯠꯇꯣꯏꯔꯣ ꯑꯩꯅ ꯏꯇꯥ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯟꯈꯤꯕꯒꯤꯗꯃꯛ ꯑꯩꯅ ꯃꯤ ꯍꯥꯠꯂꯒ ꯂꯃꯟ ꯈꯨꯝꯗꯣꯏ ꯁꯔꯨꯛ ꯂꯃꯟ ꯈꯨꯝꯂꯔꯣꯏꯁꯤ ꯏꯇꯥ ꯃꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯔꯖꯔꯁꯅꯨ ꯑꯗꯣ ꯏꯇꯥ ꯑꯩ ꯌꯥꯝꯅꯗꯤ ꯄꯦꯠꯇꯦ ꯊꯃꯣꯏꯁꯦ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯑꯁ ꯏꯇꯥ ꯅꯪꯅ ꯄꯪꯀꯞꯇ ꯀꯞꯄꯤ ꯃꯣꯏ ꯑꯅꯤꯅ ꯑꯁꯣꯝꯗ ꯃꯣꯃꯣ ꯅꯣꯛꯇꯅ ꯂꯩꯔꯝꯅꯤ ꯃꯣꯏꯕꯨꯗꯤ ꯅꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯥ ꯑꯩꯅꯦ ꯊꯃꯣꯏ ꯀꯥꯏꯍꯧꯔꯤꯁꯦ ꯑꯗꯨꯅ ꯀꯞꯄ ꯇꯥꯕꯅꯦ ꯑꯩꯗꯤ ꯏꯇꯥ ꯄꯪꯕꯤ ꯑꯩꯅ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯔꯤꯁꯤꯗꯤꯅꯦ ꯃꯤ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯏꯇꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯂꯃꯟ ꯈꯨꯝꯗꯣꯏꯅꯣ ꯏꯇꯥ ꯑꯗꯨꯕꯨꯔꯣ ꯏꯇꯥ ꯇꯥꯐꯩꯖꯥꯎꯒꯤ ꯃꯌꯥꯝꯕ ꯑꯃ ꯂꯩꯕꯅꯤ ꯃꯥꯗꯣ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯅꯤ ꯏꯇꯥꯅꯅꯦ ꯇꯥꯐꯩꯖꯥꯎꯒꯤ ꯃꯌꯥꯝꯕ ꯑꯗꯨꯗ ꯂꯩꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯅꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯏꯇꯥꯅ ꯉꯁꯤ ꯀꯞꯍꯧꯕꯒꯤ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯅꯤ ꯏꯇꯥ ꯅꯠꯇꯦ ꯏꯇꯥ ꯇꯥꯐꯩꯖꯥꯎꯒꯤ ꯃꯌꯥꯝꯕ ꯑꯗꯨꯁꯨ ꯑꯩꯅ ꯃꯨꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯐꯥꯗꯣꯏꯔꯥ ꯏꯇꯥ ꯂꯩꯍꯥꯎꯅ ꯇꯥꯐꯩꯖꯥꯎ ꯃꯨꯟꯈꯤꯕꯗꯧꯅ ꯏꯇꯥ ꯅꯪꯁꯤꯗꯤ ꯄꯪꯃꯟꯈ꯭ꯔꯦ ꯑꯩ ꯍꯥꯏꯔꯒꯦꯁꯦ ꯇꯥꯐꯩꯖꯥꯎꯒꯤ ꯃꯌꯥꯝꯕ ꯃꯤꯉꯝꯕ ꯍꯥꯏꯔꯤꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯧꯔꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯐꯕ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯄꯥꯎ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯇꯥ ꯃꯤꯉꯝꯕꯅ ꯂꯧꯕ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯌꯥꯏꯅꯦ ꯏꯇꯥ ꯑꯗꯨꯗꯤ ꯑꯊꯨꯕꯗ ꯑꯩ ꯇꯥꯐꯩꯖꯥꯎꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦ ꯏꯇꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯏꯇꯥ ꯅꯇꯥ ꯁꯅꯥꯅꯨ ꯑꯩꯅ ꯁꯤꯜꯂꯛꯀꯦ ꯂꯩꯍꯥꯎ ꯐꯩꯖꯥꯎꯗ ꯀꯟꯅ ꯇꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯇꯥꯐꯩꯖꯥꯎ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈꯤꯁꯦ ꯍꯥꯏꯔꯤꯅꯣ ꯂꯩꯍꯥꯎ ꯑꯩꯈꯣꯏ ꯇꯥꯆꯧ ꯅꯨꯄꯤ ꯊꯤꯗꯅ ꯑꯩ ꯍꯥꯟꯅ ꯀꯃꯥꯏꯅ ꯅꯨꯄꯤ ꯊꯤꯗꯣꯏꯅꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯂꯩꯔꯗꯤ ꯃꯤꯅ ꯑꯃꯨꯛ ꯀꯥꯏꯅꯅꯕ ꯁꯤꯜꯂꯛꯑꯗꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯀꯔꯤꯒꯤ ꯅꯪꯗꯤ ꯄꯥꯈꯠꯂꯤꯕ ꯂꯤꯛꯂꯥꯏ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯗ ꯅꯪꯅ ꯑꯩ ꯃꯨꯟꯕꯗꯤ ꯍꯩꯔꯒ ꯃꯤꯅ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯅꯕ ꯁꯤꯜꯂꯛꯄꯗ ꯉꯥꯛꯊꯣꯛꯄꯗꯤ ꯀꯔꯤꯒꯤ ꯍꯩꯔꯣꯏꯗ꯭ꯔꯤꯕ ꯑꯁ ꯃꯤ ꯇꯥꯅꯤꯌꯦ ꯇꯥꯐꯩꯖꯥꯎ ꯅꯪꯕꯣ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯅꯨꯄꯥ ꯐꯥꯕꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯐꯥꯕꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯍꯥꯏꯅꯕꯒꯁꯨ ꯏꯀꯥꯏꯔꯤꯔꯣ ꯅꯪꯕ ꯂꯩꯍꯥꯎ ꯏꯀꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯁꯅꯥꯅꯨꯅ ꯁꯤꯟꯗꯨꯅ ꯃꯤꯉꯝꯕ ꯑꯃꯗꯤ ꯂꯤꯛꯂꯥꯏ ꯁꯛ ꯈꯪꯅꯔꯕ ꯃꯇꯨꯡ ꯂꯨꯍꯣꯡꯂꯝꯃꯤ ꯂꯤꯛꯂꯥꯏꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯤꯉꯝꯕꯗ ꯂꯤꯕꯗꯒꯤ ꯃꯤꯉꯝꯕꯁꯨ ꯐꯩꯖꯥꯎ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯝꯃꯤ ꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯐꯩꯖꯥꯎꯒꯤ ꯃꯔꯝꯗ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯐꯩꯖꯥꯎꯗꯤ ꯑꯗꯨꯝ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯅꯕꯨ ꯏꯔꯥꯡ ꯍꯧꯔꯛꯂꯕ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯁꯦ ꯍꯨꯟꯗꯣꯛꯂꯝꯃꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯉꯥꯡꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯗꯨꯕꯨ ꯃꯥ ꯊꯧꯑꯣꯏꯗꯦ ꯃꯩꯇꯥꯆꯧ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ ꯃꯔꯝꯗꯤ ꯐꯩꯖꯥꯎꯗꯒꯤ ꯍꯦꯟꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯩꯇꯥꯆꯧ ꯐꯪꯂꯕꯅꯤꯅ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯐꯩꯖꯥꯎꯅ ꯅꯪ ꯍꯨꯟꯗꯣꯛꯂꯝꯕꯒꯤ ꯉꯁꯤ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯔꯤꯕꯅꯤꯅꯦ ꯌꯥꯝ ꯅꯣꯛꯃꯤꯟꯅꯔꯦꯍꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯏꯇꯩꯃꯒꯁꯦ ꯑꯩꯅ ꯍꯥꯟꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯅ ꯏꯇꯩꯃ ꯑꯣꯏꯔꯛꯄꯁꯦ ꯊꯋꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯐꯖꯕꯤ ꯂꯩꯍꯥꯎ ꯂꯩꯕꯅꯤꯅ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦꯗ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒꯦ ꯑꯗꯨꯒ ꯇꯥꯆꯧꯒ ꯏꯇꯩꯃꯒꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯐꯩꯖꯥꯎ ꯃꯥꯁꯨ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯂꯩꯍꯥꯎꯕ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯃꯩꯇꯥꯆꯧ ꯌꯦꯡꯕꯅꯤ ꯉꯔꯥꯡꯇ ꯂꯥꯛꯄꯤ ꯃꯧ ꯑꯅꯧꯕꯤ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯑꯁꯤ ꯂꯤꯛꯂꯥꯏ ꯍꯥꯏꯔꯨꯅꯨꯗ ꯃꯥꯅ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝꯗ ꯍꯧꯒꯠꯆꯁꯅꯤ ꯍꯣꯏ ꯍꯧꯒꯠꯄꯕꯨꯗꯤ ꯃꯥꯅ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝꯗ ꯍꯧꯒꯠꯆꯁꯅꯨ ꯑꯗꯨꯗ ꯃꯣꯏꯇꯥꯆꯧ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯥꯁꯦ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯀꯥꯎꯔꯤꯁꯤꯅꯤ ꯌꯥꯝꯅ ꯉꯛꯂꯤꯁꯦ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤꯁꯤꯡꯅ ꯃꯉꯛꯁꯦ ꯃꯔꯤꯟ ꯆꯠꯈꯩ ꯄꯔꯤꯡꯗ ꯁꯦꯝꯕꯥꯡ ꯇꯣꯡꯕꯒꯨꯝ ꯇꯣꯡꯗꯨꯅ ꯂꯩꯔꯒ ꯃꯧ ꯑꯅꯧꯕꯤꯅ ꯑꯌꯨꯛꯀꯤ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯄ ꯌꯦꯡꯅꯕ ꯂꯩꯔꯤꯁꯦ ꯃꯁꯤ ꯎꯕꯗ ꯍꯥꯏꯖꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯧ ꯑꯔꯤꯕꯤ ꯅꯪꯅ ꯍꯦꯛ ꯙꯨꯞ ꯊꯥꯎꯃꯩꯗꯣ ꯊꯥꯔꯨꯔꯣꯗꯅ ꯉꯁꯥꯏꯒꯤ ꯍꯥꯏꯕꯅꯤꯗ ꯃꯣꯏꯇꯥꯆꯧ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯙꯨꯞ ꯊꯥꯎꯃꯩꯒ ꯊꯥꯟꯕ ꯂꯣꯏꯗꯅ
ꯆꯥꯛ ꯐꯥꯎꯕ ꯊꯥꯒꯠꯇꯅ ꯂꯣꯏꯗꯧꯔꯦ ꯆꯥꯛꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯂꯤꯛꯂꯥꯏꯁꯦ ꯃꯔꯝꯗꯤ ꯁꯥꯊꯤꯅ ꯃꯣꯛꯄꯖꯥꯠꯅꯤꯀꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯔꯝ ꯃꯣꯛꯄ ꯑꯁꯤꯗꯤꯅꯦ ꯃꯍꯧꯁꯥꯅ ꯑꯩꯗꯤ ꯃꯔꯝ ꯑꯗꯨꯝ ꯃꯣꯛꯆꯔꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯔꯝ ꯃꯣꯛꯆꯔꯤꯕ ꯁꯅꯥꯅꯨꯗꯣ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯒ ꯃꯅꯥꯗꯣꯝ ꯆꯥꯎꯅ ꯄꯤꯍꯟꯁꯤꯔ ꯈꯪꯗꯦꯅꯦ ꯑꯩꯕꯣ ꯀꯔꯤꯒꯤ ꯃꯅꯥꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯃꯩꯇꯥꯆꯧ ꯀꯔꯤꯒꯤ ꯃꯅꯥꯕꯨ ꯑꯣꯏꯅꯤꯒꯦ ꯁꯅꯥꯅꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯁꯦꯝꯕꯤꯔꯛꯄꯒꯤꯅꯤꯗꯅ ꯑꯁꯤꯒꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯂꯤꯁꯦ ꯏꯀꯥꯏꯗ꯭ꯔ ꯈꯪꯗꯦꯃꯤ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯁꯦꯡꯕ ꯍꯥꯏꯕꯗꯕꯣ ꯂꯩꯍꯥꯎ ꯇꯣꯟꯕ ꯌꯥꯕ ꯇꯣꯝꯂꯕ ꯃꯇꯨꯡ ꯍꯧꯒꯠꯂꯛꯂꯒ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯐꯛꯂꯥꯡꯗ ꯃꯅꯥꯀꯣꯡ ꯅꯞꯁꯤꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯒ ꯀꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯦꯗ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯃꯈꯟꯕꯤꯌꯨ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯨꯄꯥ ꯅꯍꯥꯒ ꯍꯦꯡꯉꯣ ꯍꯩꯅꯖꯗꯦꯗ ꯈꯣꯏꯗꯤ ꯃꯥꯏꯗ ꯍꯣ ꯏꯅꯥꯎ ꯏꯕꯦꯝꯃ ꯂꯩꯍꯥꯎ ꯅꯆꯦꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯁꯦ ꯅꯆꯦꯒꯤ ꯅꯨꯄꯥ ꯅꯪꯒꯤꯅ ꯅꯇꯩꯒꯅꯦ ꯃꯤꯒꯤ ꯅꯨꯄꯥ ꯅꯍꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯤꯌꯦ ꯑꯗꯨꯒ ꯑꯃꯅ ꯏꯅꯥꯎ ꯃꯧ ꯑꯅꯧꯕꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯔꯤꯕꯗꯣ ꯁꯨꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯉꯨ ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯖꯒꯥ ꯌꯧꯔꯒꯦꯅ ꯌꯥꯍꯧꯗꯤ ꯑꯔꯩꯈꯩ ꯊꯦꯡꯂꯕꯅꯤꯅ ꯅꯨꯃꯤꯠꯁꯦ ꯉꯜꯂꯤꯕꯣꯏꯗ ꯅꯤꯡꯂ ꯃꯥꯜꯂꯤꯅꯦ ꯏꯅꯥꯎꯈꯣꯏꯗꯤ ꯏꯆꯦꯝꯁꯥꯕꯤ ꯄꯛꯇꯕꯤ ꯑꯉꯥꯡꯅ ꯑꯍꯟ ꯁꯥꯅꯤꯡꯕꯤ ꯅꯪꯁꯦ ꯑꯩꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯏꯇꯥꯅꯤꯅꯦꯍꯦ ꯍꯣ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯍꯟ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯣꯏꯔꯕꯅꯤꯅ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯑꯍꯜ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯐꯝ ꯊꯣꯛꯂꯦ ꯅꯨꯄꯥ ꯃꯨꯟꯕꯤ ꯏꯇꯥ ꯁꯥꯕꯤ ꯏꯕꯦꯝꯃ ꯀꯔꯤ ꯑꯩꯕꯨ ꯅꯨꯄꯥ ꯃꯨꯟꯕꯤ ꯀꯥꯏꯅꯒ ꯍꯥꯏꯖꯕꯒꯁꯨ ꯁꯥꯔꯤ ꯅꯪꯒꯤ ꯅꯋꯣꯡꯗ ꯇꯧ ꯑꯗꯨꯗ ꯄꯥꯝꯕꯤꯗ꯭ꯔꯗꯨꯅ ꯐꯖꯕꯤ ꯑꯩ ꯑꯣꯏꯅ ꯄꯥꯝꯖꯔꯛꯄꯁꯤꯕꯨ ꯑꯩꯅ ꯅꯨꯄꯥ ꯃꯨꯟꯕ ꯀꯧꯕ꯭ꯔꯣ ꯍꯣ ꯂꯤꯛꯂꯥꯏ ꯅꯪꯕꯨ ꯇꯣꯛꯂꯣꯅꯦ ꯌꯨꯝꯊꯪꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯀꯥꯏꯖꯩ ꯍꯣꯏ ꯇꯣꯛꯆꯔꯒꯦ ꯃꯣꯏꯇꯥꯆꯧ ꯃꯁꯛꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯁꯤ ꯍꯣꯏꯅꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯁꯦ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯩ ꯉꯁꯤꯗꯤ ꯀꯣꯅꯨꯡ ꯀꯥꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯟꯖꯔꯛꯂꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯃꯩꯇꯥꯆꯧ ꯀꯩꯅꯣ ꯑꯌꯨꯛꯁꯤꯗ ꯏꯁꯧꯃꯨꯛ ꯇꯧꯔꯝꯃꯤꯁꯤꯅ ꯂꯩꯍꯥꯎ ꯅꯇꯩꯃ ꯅꯪꯅ ꯄꯥꯝꯗ꯭ꯔꯦꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯁꯤꯅ ꯄ꯭ꯔꯃꯥꯟ ꯄꯥꯊꯩ ꯌꯥꯝ ꯇꯧꯔꯒ ꯉꯥꯡꯂꯤꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯑꯩꯅ ꯈꯨꯝꯂꯤꯕ ꯈꯨꯝꯃꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤꯅ ꯂꯩꯍꯥꯎ ꯏꯇꯩꯃꯅ ꯍꯦꯜꯍꯟꯈꯤꯕ ꯌꯥꯗꯦꯀꯣ ꯑꯩ ꯌꯥꯝ ꯆꯥꯛꯂꯤꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯂꯤꯛꯂꯥꯏ ꯂꯧꯈꯤꯕꯒꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤ ꯋꯥꯗꯨꯕ ꯃꯩꯇꯥꯇꯣꯟ ꯑꯃꯨꯛꯀ ꯍꯥꯏꯔꯧꯅꯦ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤꯅ ꯍꯦꯜꯍꯟꯈꯤꯅꯨ ꯁꯤꯈꯛꯅꯦ ꯍꯥꯏꯈꯤꯕ ꯍꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨꯅꯦ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯈꯩ ꯈꯨꯝꯂꯤꯕ ꯑꯁꯤꯅꯤ ꯍꯣ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯇꯩ ꯂꯩꯔꯤ ꯃꯣꯏꯇꯥꯇꯣꯟ ꯏꯇꯩ ꯑꯁꯤꯗꯤ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯃꯣꯏꯇꯥꯇꯣꯟꯒꯤꯅ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯕ ꯈꯔ ꯂꯩꯔꯗꯤ ꯇꯣꯉꯥꯟ ꯆꯥꯔꯣ ꯍꯥꯏꯔꯛꯂꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯁꯨ ꯈꯔ ꯂꯩꯔꯒ ꯌꯨꯝ ꯁꯥꯕ ꯆꯠꯂꯗꯕꯅꯤ ꯊꯕꯛꯀꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯗ ꯂꯩꯍꯥꯎ ꯅꯪꯕꯣ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯗꯨꯗꯤ ꯈꯔ ꯂꯩꯔꯗꯤ ꯑꯩꯁꯨ ꯏꯆꯦ ꯁꯥꯕꯤ ꯑꯁꯤꯒꯨꯝꯅ ꯃꯨꯛꯄ ꯌꯥꯔꯅꯤ ꯂꯤꯛꯂꯥꯏꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅ ꯃꯁꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯑꯃꯗꯤ ꯂꯩꯍꯥꯎꯒꯤ ꯉꯥꯔꯧ ꯁꯔꯨꯛ ꯍꯥꯞꯄꯤꯔꯝꯗꯦ ꯂꯩꯍꯥꯎ ꯃꯆꯦꯒ ꯃꯇꯩꯒꯅ ꯆꯥꯛꯂꯨꯛ ꯃꯆꯤꯗ ꯉꯥꯔꯧ ꯊꯝꯂꯒ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨꯅ ꯐꯩꯔꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯒꯤꯗꯤ ꯉꯥꯔꯧ ꯁꯔꯨꯛ ꯍꯥꯞꯇꯦꯅ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣꯅꯦ ꯏꯅꯥꯎ ꯉꯥꯔꯧꯁꯦ ꯑꯅꯤꯈꯛꯇꯪ ꯂꯩꯔꯝꯂꯕ ꯑꯗꯨꯗ ꯏꯆꯦꯅ ꯅꯈꯣꯏꯅꯤꯒꯤ ꯍꯥꯞꯇ꯭ꯔꯕꯅꯤ ꯀꯔꯤꯒꯤ ꯍꯥꯞꯇ꯭ꯔꯤꯅꯣ ꯍꯥꯏꯕꯗ ꯅꯇꯩꯒ ꯐꯩꯖꯥꯎꯒꯗ ꯍꯥꯞꯄ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣ ꯑꯗꯨꯗ ꯏꯆꯦꯅꯅꯦ ꯅꯇꯩꯒ ꯑꯩꯒ ꯑꯣꯏꯅ ꯆꯥꯔꯕ ꯅꯣꯏ ꯑꯅꯤꯗꯤ ꯅꯇꯩ ꯅꯅꯥꯎꯅꯤꯅ ꯈꯠꯅꯔꯣꯏꯗꯅ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤನ ꯑꯩꯈꯣꯏꯗꯁꯨ ꯁꯥꯎꯅꯤꯡꯉꯔꯣꯏꯗꯅ ꯑꯁꯨꯛ ꯆꯥꯎꯔꯤꯕ ꯉꯥꯗꯣ ꯃꯆꯦꯠ ꯍꯥꯞꯂꯁꯨ ꯌꯥꯕꯗꯨꯕꯣ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯑꯃꯨꯛ ꯇꯧꯔꯤꯗꯨꯅ ꯀꯩꯒꯤ ꯐꯩꯖꯥꯎꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯑꯣꯏꯅ ꯊꯥꯗꯕꯩ ꯃꯑꯣꯡꯅꯤ ꯏꯇꯩꯃꯒꯤ ꯃꯑꯣꯡꯁꯤꯗꯤ ꯃꯤꯉꯝꯕꯅ ꯐꯩꯖꯥꯎ ꯉꯁꯤꯒꯤꯗꯤ ꯆꯥꯔꯣ ꯀꯩꯗꯧꯔꯒꯦꯀꯣ ꯍꯦꯟꯖꯥꯡꯁꯤꯁꯨ ꯑꯗꯨꯛ ꯍꯥꯡꯅ ꯆꯥꯕ ꯌꯥꯗꯕ ꯇꯧꯗꯦ ꯉꯥꯔꯧ ꯍꯥꯞꯇꯕꯒꯤꯗꯤ ꯅꯇꯩꯃꯗ ꯋꯥꯔꯧꯔꯅꯨ ꯅꯈꯣꯏꯅꯤꯃꯛ ꯑꯩꯅꯅꯦ ꯅꯇꯩꯃꯗ ꯍꯥꯏꯕ ꯃꯆꯦꯠ ꯆꯥꯔꯗꯤ ꯌꯥꯔꯛꯇ ꯆꯪꯉꯒ ꯍꯒꯠꯖꯔꯒ ꯇꯣꯛꯂꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯄꯨꯝ ꯑꯗꯨꯝ ꯆꯥꯔꯁꯦꯅ ꯉꯥꯔꯧꯁꯤꯁꯨ ꯑꯩꯅ ꯂꯩꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯠꯇ꯭ꯔꯅꯦ ꯐꯩꯖꯥꯎ ꯇꯥꯆꯧꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯑꯗꯥ ꯑꯣꯏꯔꯝꯃꯦꯗ ꯍꯣꯏꯗ ꯏꯅꯥꯎꯅ ꯃꯣꯔꯥꯅꯤꯗꯅ ꯂꯩꯍꯥꯎ ꯆꯥꯛꯇ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯃꯒ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯍꯥꯏ
ꯇꯞ ꯇꯥꯅ ꯆꯥꯊꯣꯛꯂꯒꯅꯦ ꯁꯥꯎꯁꯤꯟꯅꯔꯒ ꯊꯣꯛꯈꯤꯕꯅ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯁꯦ ꯀꯅꯥꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯍꯥ ꯅꯪ ꯂꯩꯁꯤꯗꯤ ꯀꯔꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤꯕ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯕꯣ ꯅꯠꯇꯦꯅꯦ ꯅꯪꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯂꯨꯈꯥꯛ ꯁꯦꯡꯅꯕ ꯂꯩꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯍꯥ ꯃꯤꯉꯝꯕ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯄꯨꯈꯝ ꯃꯈꯥꯗ ꯇꯥꯔꯤꯕ ꯆꯒꯨꯝ ꯑꯃꯅꯤꯗꯨ ꯂꯧꯈꯠꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯋꯥꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯅ ꯄꯨꯈꯝꯗ ꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯃꯒ ꯊꯣꯛꯈꯤꯔꯝꯃꯤ ꯈꯪꯅꯤ ꯈꯪꯅꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯅꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗ ꯌꯦꯡꯉꯣꯕ ꯁꯦꯡꯗꯕꯩ ꯊꯅꯝꯒꯦꯕ ꯅꯣꯏꯒꯤ ꯂꯨꯈꯥꯛꯁꯦ ꯈꯔꯁꯨ ꯈꯪꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯤꯛꯂꯥꯏꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯐꯩꯖꯥꯎꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯇꯨ ꯁꯨꯡꯂꯧ ꯂꯧꯊꯣꯛꯂꯝꯗꯦ ꯆꯥꯛꯈꯨꯃꯥꯡ ꯋꯥꯏ ꯇꯩꯔꯕꯁꯨ ꯊꯦꯛ ꯊꯦꯛꯇꯨꯅ ꯅꯞꯂꯒ ꯇꯩꯔꯝꯃꯤ ꯂꯩꯍꯥꯎ ꯃꯄꯥꯝꯗ ꯃꯃꯥꯗꯒꯤ ꯄꯥꯎꯇꯥꯛ ꯈꯔ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯏꯃꯥꯒꯤ ꯐꯠꯇꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝꯗꯣ ꯅꯆꯥꯗ ꯈꯔ ꯌꯥꯝꯅ ꯇꯥꯛꯁꯤꯜꯂꯣ ꯑꯩ ꯊꯕꯛ ꯇꯧꯒꯤ ꯌꯨꯝꯗ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯑꯥꯗ ꯏꯃꯥ ꯌꯥꯝ ꯌꯦꯠꯂꯦ ꯑꯥꯗ ꯑꯗꯨꯅ ꯑꯩ ꯏꯃꯥꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯔꯨꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯊꯥ ꯐꯥꯎꯕ ꯐꯗ꯭ꯔꯤ ꯅꯄꯥꯝꯗ ꯂꯥꯛꯄ ꯐꯠꯇꯦꯅꯦ ꯅꯪꯕꯣ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯐꯕꯤ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯕꯤ ꯈꯔꯁꯨ ꯁꯥꯎꯅꯦ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯊꯥ ꯐꯥꯕ ꯉꯥꯏꯔ ꯂꯩꯔꯗꯤ ꯃꯧ ꯑꯅꯤ ꯈꯠꯅꯕꯒꯤ ꯃꯑꯣꯡꯗꯣ ꯈꯪꯗꯗꯅ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤ ꯑꯗꯨꯅ ꯊꯥ ꯐꯥꯗ꯭ꯔꯁꯨ ꯂꯥꯛꯂꯕꯅꯤ ꯁꯤ ꯈꯔ ꯇꯥꯛꯂꯣꯕ ꯏꯃꯥ ꯃꯥꯒꯤ ꯂꯤꯛꯂꯥꯏ ꯍꯥꯏꯕꯤ ꯑꯩꯅ ꯅꯨꯄꯥ ꯃꯨꯟꯈꯤꯕꯦꯗꯨꯅ ꯍꯟꯗꯛꯇꯤ ꯐꯖꯅ ꯅꯩꯁꯤꯜꯂꯦ ꯏꯃꯥ ꯃꯥꯅ ꯃꯧ ꯑꯍꯟꯅꯤ ꯁꯥꯗꯨꯅ ꯃꯥꯗꯤ ꯐꯅꯕꯨ ꯍꯩꯔꯤꯅꯦ ꯀꯅꯥꯅꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯅꯣ ꯃꯃꯥ ꯍꯥꯏꯔꯦ ꯉꯟꯇꯥ ꯁꯤꯈꯤꯕꯅꯤ ꯃꯄꯥꯗꯨꯅꯕꯨ ꯇꯥꯛꯄꯤꯕ ꯖꯥꯠꯂꯅꯦ ꯏꯃꯥ ꯋꯥꯀꯣꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯀꯔꯤꯅꯣ ꯐꯠꯇꯕ ꯈꯔ ꯇꯥꯛꯁꯤꯜꯂꯣꯁꯤ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯏꯃꯥ ꯇꯥꯛꯀꯦ ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯑꯗꯨꯒꯅꯦ ꯏꯃꯥ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯒꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯃꯤꯉꯝꯕ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯂꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯄꯗ ꯉꯁꯥꯏ ꯑꯌꯨꯛ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯒꯤ ꯂꯨꯈꯥꯛ ꯁꯔꯨꯛ ꯂꯩꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏ ꯅꯪꯕꯨ ꯇꯧ ꯍꯩꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗꯤ 이벤 이모이누네 ꯌꯥꯝꯅ ꯁꯥꯎꯅꯤꯀꯣ ꯃꯩꯇꯥꯆꯧ ꯑꯩꯁꯨ ꯈꯪꯉꯤ ꯑꯁꯨꯝꯅ ꯂꯨꯈꯥꯛ ꯊꯝꯕꯁꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯍꯥꯏꯕꯤ ꯐꯠꯇꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯤꯟꯅꯕ ꯏꯇꯥ ꯃꯁꯛ ꯈꯪꯗꯕꯤ ꯑꯁꯦ ꯋꯥꯔꯛꯀꯤ ꯌꯥꯎꯅ ꯊꯝꯕꯅꯦ ꯑꯩꯅ ꯐꯠꯇꯦꯅꯦ ꯑꯗꯣ ꯃꯗꯨꯡꯗꯗꯤ ꯇꯧꯅꯣ ꯑꯁꯨꯝꯅ ꯑꯇꯩꯗ ꯑꯩꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯕꯁꯨ ꯑꯁꯨꯝꯅ ꯂꯨꯈꯥꯛ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯑꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯣꯏꯀꯣ ꯃꯩꯇꯥꯆꯧ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯉꯥꯛꯄꯤꯔꯣ ꯃꯩꯇꯥꯆꯧꯅ ꯍꯣꯏ ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯊꯤꯕꯗꯤ ꯃꯩꯇꯥꯆꯧꯅ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯂꯒ ꯊꯤꯔꯒꯦꯅ ꯂꯩꯕꯅꯤ ꯊꯤꯔꯣ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯐꯩꯖꯥꯎꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯣ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂꯒꯅꯦ ꯃꯥꯒꯤ ꯊꯣꯛꯄ ꯇꯣꯉꯥꯟ ꯊꯣꯛꯈꯤ ꯌꯨꯝꯗꯒꯤ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯂꯤꯗꯤ ꯃꯧ ꯑꯅꯧꯕꯤ ꯊꯥ ꯐꯥꯗ꯭ꯔꯤꯕꯤ ꯑꯗꯨꯅꯦ ꯐꯔꯦꯁꯦ ꯃꯣꯏ ꯑꯅꯤꯅ ꯍꯜꯂꯛꯂꯒ ꯍꯦꯛ ꯆꯥꯖꯔꯁꯅꯤ ꯑꯩꯗꯤ ꯀꯣꯅꯨꯡꯗꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯤꯛꯂꯥꯏꯅ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯅ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯑꯩꯗꯤ ꯊꯤꯔꯣ ꯆꯥꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯑꯩ ꯊꯥꯡꯗꯣꯛꯆꯔꯛꯂꯒꯦ ꯂꯤꯛꯂꯥꯏ ꯇꯧꯒꯦ ꯌꯥꯎꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯐꯩꯖꯥꯎꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯤꯗꯕꯤ ꯆꯐꯨꯗ ꯊꯅꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯂꯩꯍꯥꯎ ꯃꯇꯩ ꯃꯅꯥꯎꯁꯨ ꯍꯜꯂꯛꯂꯗꯨꯅ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯊꯤꯗꯕ ꯑꯗꯨꯗ ꯁꯥꯎꯅ ꯃꯩꯇꯥꯇꯣꯟ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛꯀꯁꯦ ꯊꯤꯔꯒ ꯊꯅꯝꯗꯦꯅꯤ ꯌꯦꯡꯉꯨꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯅꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤꯗꯣ ꯂꯨꯈꯥꯛꯁꯤꯡ ꯑꯁꯤꯁꯨ ꯍꯣꯏꯅꯦ ꯂꯩꯍꯥꯎ ꯏꯇꯩꯃꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯃꯥꯅꯦ ꯎꯁꯤꯠꯇꯕꯅꯤ ꯑꯁꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤꯁꯤꯕꯨ ꯅꯪꯅ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤꯅꯤꯅꯦ ꯍꯥ ꯅꯪꯅ ꯑꯩꯁꯦ ꯀꯜꯂꯕꯅꯤꯅꯦ ꯀꯜꯂꯕ ꯂꯩꯍꯥꯎ ꯀꯔꯤꯒꯨꯝꯕ ꯃꯥꯒ ꯑꯩꯒ ꯏꯇꯩ ꯏꯅꯥꯎꯒ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯗꯕꯗꯤ ꯏꯁꯥꯒꯁꯦ ꯁꯔꯨ ꯉꯥꯛꯇ ꯑꯣꯏꯔꯝꯒꯗꯣꯏꯅꯤ ꯍꯣ ꯑꯗꯨ ꯈꯪꯗꯅ ꯑꯩꯅ ꯃꯨꯜꯂꯤꯕꯅꯤ ꯃꯣꯏꯇꯥꯇꯣ ꯅꯪꯁꯦ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯂꯨꯈꯥꯛꯁꯦ ꯐꯦꯡꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯤꯔꯒ ꯆꯥꯈꯤꯗ꯭ꯔꯅꯦ ꯐꯦꯡꯕꯗꯨꯗꯤ ꯐꯦꯡꯂꯛꯑꯣꯗꯅ ꯑꯩ ꯊꯤꯔꯛꯂꯒꯦ ꯆꯥꯛꯇꯣ ꯊꯤꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯀꯣꯟ ꯐꯦꯡꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯇꯜꯂꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯐꯦꯡꯉꯨꯔꯒꯦ ꯅꯪ ꯆꯥꯛꯇꯣ ꯊꯤꯔꯣ ꯑꯗꯨꯁꯨ ꯇꯜꯂꯦ ꯍꯥꯏꯕ ꯑꯩ ꯃꯣꯏꯇꯥꯇꯣꯟ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯂꯨꯈꯥꯛꯁꯦ ꯐꯦꯡꯂꯨꯔꯒꯦ ꯑꯗꯨꯒ ꯆꯥꯛꯇꯨꯁꯨ ꯊꯤꯔꯛꯂꯒꯦ ꯑꯗꯨꯒ ꯆꯥꯔꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯏ ꯃꯣꯏꯇꯥꯇꯣꯟ ꯐꯩꯖꯥꯎꯅ ꯀꯣꯟ ꯐꯦꯡꯂꯒ ꯆꯥꯛ ꯊꯤꯔꯗꯨꯅ ꯆꯥꯕ ꯇꯣꯛꯄꯒ ꯎꯄꯥꯏ ꯂꯩꯇꯕꯅ ꯂꯩꯍꯥꯎꯅ ꯃꯈꯣꯏꯅ ꯆꯥꯕꯩ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ
ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯔꯝꯃꯤ, ꯌꯨꯝꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯔꯝꯃꯤ꯫ ꯂꯩꯍꯥꯎꯒꯤ ꯏꯃꯨꯡꯗꯤ ꯃꯥꯅ ꯇꯟꯕ ꯍꯦꯟꯃꯟꯕꯅ ꯃꯤꯅ ꯆꯪꯕ ꯐꯥꯎꯕ ꯍꯪꯒꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯒꯤ ꯏꯃꯨꯡꯗꯤ ꯁꯤꯠ ꯅꯥꯜꯂꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯈꯨꯗꯤꯡ ꯃꯥꯅ ꯋꯥꯏꯂꯝ ꯁꯤꯠ ꯁꯦꯡꯕ ꯇꯧꯖꯕ ꯑꯗꯨꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯧ ꯑꯅꯤꯗꯨ ꯂꯩꯍꯥꯎꯒꯤ ꯌꯨꯝ ꯃꯄꯥꯗꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯗꯕ ꯑꯗꯨꯗ ꯍꯥꯏꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯂꯩꯍꯥꯎ ꯍꯥꯏꯕꯤ ꯅꯨꯄꯤꯁꯤꯒꯤ ꯌꯨꯝ ꯃꯄꯥꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯝꯊꯤꯔꯤꯕꯁꯤꯕꯣ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯈꯪꯗꯦ ꯀꯔꯤ ꯃꯅꯝꯅꯁꯨ ꯈꯪꯗꯦ, ꯆꯥꯔꯝ ꯊꯛꯂꯝꯗꯥꯏꯗꯒ ꯃꯣꯏꯒꯤ ꯌꯨꯝ ꯃꯄꯥꯁꯦ ꯂꯥꯜꯂꯒ ꯆꯠꯂꯕ ꯑꯩꯗꯤꯅꯦ ꯅꯨꯃꯤꯠꯇꯨꯃ ꯆꯥꯕ ꯊꯛꯄ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ꯫ ꯈꯪꯗꯦ ꯀꯔꯝꯕ ꯃꯧꯅꯣ ꯃꯁꯤꯕꯣ, ꯇꯣꯉꯥꯟ ꯆꯥꯅꯔꯕ ꯑꯁꯤꯗꯕꯨ ꯃꯥꯒꯤ ꯏꯃꯨꯡ ꯑꯁꯦ ꯑꯁꯨꯛ ꯃꯣꯠꯂꯤꯁꯤꯕꯣ꯫ ꯂꯣꯏꯔꯦ, ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯅ ꯌꯥꯝ ꯅꯥꯟꯕꯤ ꯁꯥꯗꯨꯅ ꯋꯥꯒꯁꯨ ꯉꯥꯡꯖꯁꯥꯔꯤꯌꯦ꯫ ꯃꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯃꯁꯥ ꯃꯎ ꯐꯗꯣꯏꯅꯣ, ꯉꯝꯕꯨ ꯉꯝꯂꯤꯌꯦ ꯃꯈꯣꯏꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯅꯤꯅ ꯃꯊꯟꯇ ꯂꯩꯔꯦꯗꯣ, ꯑꯗꯨꯗ ꯇꯟꯗꯅ ꯑꯗꯨꯝ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯤꯠ ꯁꯦꯡꯕ ꯇꯧꯗ꯭ꯔꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯃꯣꯠꯄꯅ ꯄꯤꯛ ꯊꯜꯂꯛꯑꯦ꯫ ꯅꯠꯇꯦꯃꯤ ꯅꯪꯕꯣ, ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯗꯤꯅꯦ ꯃꯥꯒꯤ ꯆꯥꯛꯈꯨꯝꯃꯥꯡ ꯑꯗꯨꯗꯕꯨ ꯇꯤꯟꯊ꯭ꯔꯣꯛ ꯃꯆꯥ ꯉꯥꯛꯇ ꯀꯥꯈꯠꯂꯦꯌꯦ ꯃꯤꯅ ꯍꯥꯏꯅꯔꯤꯕ꯫ ꯏꯆꯦ ꯌꯥꯔꯤꯁꯦ, ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯔꯔꯣꯏꯁꯦ, ꯑꯩꯅꯦ ꯑꯣꯕꯗ ꯁꯤꯔꯅꯤ꯫ ꯅꯪꯗ ꯅꯠꯇꯦꯅꯦ ꯑꯩꯁꯨꯅꯦ, ꯆꯞ ꯃꯥꯟꯅꯩꯀꯣ꯫ ꯂꯩꯍꯥꯎ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯍꯥꯏꯔꯤ꯫ ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯁꯤ ꯎꯔꯦꯗꯅ, ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯃꯁꯤꯒꯤ ꯃꯧ ꯑꯅꯤꯁꯦ꯫ ꯃꯊꯧ ꯇꯧꯒꯦꯗꯤ ꯂꯩꯇꯦ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯑꯩꯗꯤ꯫ ꯂꯣꯏꯁꯤꯜꯂꯣꯏꯒꯦ ꯌꯥꯎꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯅꯦ ꯑꯩꯁꯦ꯫ ꯈꯪꯂꯦꯗꯅ ꯑꯩꯒꯤ ꯅꯨꯄꯥ ꯍꯜꯂꯛꯂꯒ ꯂꯣꯏꯁꯤꯜꯍꯟꯒꯦ ꯁꯛꯍꯟꯒꯦ ꯍꯥꯏꯗꯅ ꯃꯤꯁꯤꯡꯁꯦ꯫ ꯂꯤꯛꯂꯥꯏ ꯂꯩꯍꯥꯎꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯗꯨꯅ ꯅꯥꯛꯆꯦꯞꯇ ꯌꯩꯔꯒ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯑꯍꯦꯟꯕ ꯑꯃ ꯇꯧꯈꯤꯕꯗ ꯀꯜꯂꯛꯄꯤꯕ ꯅꯨꯄꯤꯗꯣ ꯅꯠꯆꯗꯦ ꯍꯥꯏꯕ ꯃꯁꯤꯃꯗꯤ ꯈꯪꯕꯤꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯇꯤꯟꯅꯔꯤꯉꯩ ꯃꯇꯝꯗꯨꯗ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯗꯤꯅꯦ ꯃꯣꯠꯄꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ, ꯂꯧꯇꯥꯅꯕ ꯑꯁꯤꯒ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯏꯁꯣꯔꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯑꯁꯤꯁꯨ ꯄꯥꯞꯀꯤ ꯃꯁꯛꯅꯤ꯫ ꯏꯆꯦꯒꯤꯗꯨꯕꯨ ꯀꯜꯂꯛꯏꯔꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥ ꯍꯜꯂꯛꯂꯒ ꯂꯣꯏꯁꯤꯜꯍꯟꯒꯦ ꯍꯥꯏꯕꯗꯨꯗ? ꯏꯅꯥꯎ ꯀꯜꯂꯛꯇꯦ, ꯏꯆꯦꯅꯦ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯗꯕ, ꯃꯤꯅ ꯎꯕꯗ ꯇꯤꯟ ꯁꯤꯠꯅꯒꯗꯕ ꯊꯕꯛꯇꯣ ꯍꯣ ꯑꯗꯨꯗꯤꯅꯦ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯈꯪꯂꯕ꯭ꯔꯥ? ꯌꯦꯡꯁꯤꯟꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ, ꯍꯥꯏꯕꯤꯕꯅꯦ ꯅꯪꯅ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯗꯣ ꯑꯗꯨꯗ꯫ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯦ, ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯌꯥꯅꯖꯕꯒꯤꯅꯦ ꯁꯤꯗꯤ, ꯈꯪꯂꯕ꯭ꯔꯥ ꯏꯕꯦꯝꯃ ꯁꯛ ꯊꯤꯕꯤ? ꯐꯖꯕꯤ ꯏꯇꯥꯗꯤ ꯈꯔ ꯂꯩꯔꯗꯤ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯛꯂꯒ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ꯫ ꯐꯩꯖꯥꯎ ꯃꯥꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯏꯃꯨꯡ ꯂꯣꯏꯁꯤꯟꯕꯗꯨ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯧꯁꯤꯡꯅ ꯄꯔꯦꯡ ꯂꯦꯞꯂꯒ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯁꯥꯎꯅꯤꯡꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯅꯊꯧ ꯑꯝꯇ ꯂꯩꯅꯗ꯭ꯔꯣ? ꯑꯩꯒꯤ ꯅꯨꯄꯥꯅ ꯏꯃꯨꯡ ꯂꯣꯏꯁꯤꯟꯕꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯅꯔꯒ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣꯕ? ꯂꯩꯍꯥꯎ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣꯍꯦ꯫ ꯍꯣꯏ ꯆꯪꯉꯁꯤ, ꯃꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯦ ꯌꯦꯡꯕ ꯍꯧꯅꯗꯦꯗ, ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯗꯒ ꯆꯨꯔꯨꯡꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯪꯅꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ꯫ ꯍꯧꯖꯤꯛꯇ ꯆꯪꯅꯈ꯭ꯔꯤꯁꯦ ꯎꯔꯕ꯭ꯔꯥ? ꯃꯧꯅꯦꯅ ꯑꯩꯒ ꯃꯣꯠ ꯆꯥꯅꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯑꯣꯏꯕ꯫ ꯀꯗꯥꯏꯗꯒꯤ ꯂꯩꯔꯅꯤꯒꯦ, ꯃꯤ ꯇꯤꯟꯅꯕꯗꯤ ꯑꯃꯠꯇ ꯌꯥꯗꯅ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯋꯥ ꯑꯃꯕꯨ ꯍꯦꯛ ꯉꯥꯡꯂꯕ ꯃꯥꯅ ꯑꯗꯨꯝ ꯇꯥꯔꯝꯅꯤꯕ꯫ ꯃꯣꯏꯇꯥꯇꯣꯟ! ꯂꯩꯍꯥꯎ ꯃꯥꯅ ꯑꯣꯅꯤꯡꯂꯤꯕ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯂꯝꯗꯦ, ꯂꯤꯛꯂꯥꯏꯁꯤ ꯃꯥꯒ ꯇꯤꯟꯅꯔꯛꯄ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯏ ꯏꯜꯂꯤ ꯍꯥꯏꯕꯗꯨ ꯎꯅꯤꯡꯕꯒꯤꯅꯤ꯫ ꯐꯅ ꯃꯣꯠꯂꯕ ꯐꯥꯎꯕ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯂꯣꯏꯁꯤꯟꯗꯈꯩ ꯊꯝꯂꯤꯕ ꯑꯁꯤꯁꯨ ꯑꯁꯨꯝꯅ ꯁꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯂꯣꯏꯁꯤꯟꯗꯕꯤꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯂꯩꯍꯥꯎ ꯃꯆꯥꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ ꯐꯨꯔꯤ ꯍꯨꯟꯗꯣꯛꯂꯒ꯫ ꯐꯩꯖꯥꯎꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯣꯏꯕꯅ ꯃꯥꯗꯤ ꯅꯥꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯍꯥꯎꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯕ ꯎꯕꯗ ꯂꯤꯛꯂꯥꯏ ꯃꯄꯨꯔꯣꯏꯕ ꯃꯤꯉꯝꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯩꯇꯥꯆꯧ, ꯀꯩꯗꯧꯕꯒ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯍꯟꯗꯛꯇꯤ ꯏꯅꯥꯎ ꯂꯩꯍꯥꯎꯁꯦ ꯃꯄꯥꯟꯗꯒ ꯑꯃꯠꯇ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯐꯥꯎꯕ ꯇꯜꯂꯕꯒꯤ ꯑꯣꯏꯔꯝꯅꯤꯗ꯫ ꯈꯪꯗꯦ ꯑꯗꯨꯒꯤꯔ ꯍꯥꯏꯕꯁꯨ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯉꯁꯥꯏ ꯑꯩꯅ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯄꯥꯁꯤꯗ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯔꯝꯃꯤꯅꯦ ꯂꯤꯛꯂꯥꯏ꯫ ꯑꯗꯨꯗꯤ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯣ ꯃꯥꯕꯣ?
ꯈꯪꯗꯦꯅꯦ ꯅꯠꯇꯦ ꯅꯪ ꯆꯪꯂꯒ ꯌꯦꯡꯕꯤꯔꯨꯗꯅ ꯃꯁꯥꯒ ꯉꯝꯗꯗꯨꯅ ꯂꯩꯔꯝꯂꯒ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯆꯪꯂꯨꯔꯒ ꯑꯃꯨꯛ ꯈꯠꯅꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯗꯕ ꯀꯨꯏꯔꯦꯅ ꯈꯠꯅꯕ ꯍꯧꯒꯦ ꯈꯟꯅ ꯉꯥꯏꯔꯝꯕ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯍꯤꯡꯅ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦ ꯃꯣꯏꯇꯥꯆꯧ ꯍꯣꯏ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯑꯣꯏꯔꯝꯃꯁꯨ ꯑꯩ ꯇꯧꯒꯦ ꯃꯇꯝꯗꯨꯗ ꯆꯪꯉꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯪꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯃꯣꯏꯇꯥꯆꯧ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯏ ꯂꯩꯍꯥꯎꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ ꯁꯤꯗꯕꯨ ꯅꯥꯗ꯭ꯔꯗꯤ ꯅꯥꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤꯅꯦ ꯏꯅꯥꯎ ꯂꯩꯍꯥꯎ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯃꯗꯨꯅ ꯑꯃꯨꯛ ꯂꯨꯝꯂꯒ ꯂꯩꯔꯝꯗꯅꯀꯣ ꯑꯃꯨꯛ ꯑꯗꯨꯒ ꯑꯩꯒꯤ ꯁꯝꯒꯁꯦ ꯂꯥꯃꯛꯇꯅ ꯂꯩꯍꯥꯎ ꯃꯁꯥꯗꯣ ꯆꯥꯗ ꯊꯛꯇꯕꯒ ꯋꯥꯕ ꯍꯦꯟꯃꯟꯕꯅ ꯃꯈꯣꯜꯒꯗꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯅꯥꯅꯣ ꯏꯆꯦꯔꯣ ꯑꯩꯒꯤ ꯀꯥꯗ ꯂꯩꯌꯦ ꯑꯩꯗꯤ ꯑꯌꯣꯏꯃ ꯁꯤꯔꯦ ꯏꯁꯥꯒꯁꯦ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯌꯣ ꯂꯩꯍꯥꯎ ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯍꯣꯏ ꯏꯆꯦ ꯉꯝꯗ꯭ꯔꯦ 이씨, ꯀꯔꯤꯅꯣ ꯂꯩꯍꯥꯎ ꯅꯪꯒꯤ ꯅꯁꯥꯗ ꯊꯨꯡꯂꯤꯕ ꯐꯨꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ 이제 ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯅꯝꯊꯤꯔꯤꯕ ꯑꯁꯤꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯐꯃꯨꯡꯗ ꯐꯨꯔꯤ ꯃꯌꯥꯝꯅ ꯌꯣꯝꯂꯒ ꯂꯩꯔꯤꯕ ꯑꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯅꯪꯅ ꯅꯥꯔꯒ ꯂꯩꯔꯤꯕ ꯑꯁꯤꯕꯣ ꯆꯥꯛꯁꯨ ꯆꯥꯔꯝꯂꯔꯣꯏꯅꯦ ꯅꯪꯅ ꯉꯝꯗꯗꯅ ꯂꯩꯔꯕꯅꯤꯅ 이제 ꯐꯨꯔꯤ ꯊꯤꯟꯗꯣꯔꯛꯄꯗꯤ ꯀꯨꯏꯔꯦ ꯍꯞꯇꯥꯃꯨꯛ ꯐꯔꯦ ꯑꯗꯨꯒ ꯄꯣꯞꯇꯣꯔꯒ ꯅꯥꯕꯗꯤ ꯉꯁꯤꯒ ꯅꯨꯃꯤꯠ 3ꯗꯤ ꯁꯨꯔꯝꯂꯅꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒꯗꯤ 이ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯦꯗ 이제 ꯑꯗꯣ ꯅꯪꯕꯨ ꯍꯥꯟꯅ ꯐꯨꯔꯤ ꯍꯨꯝꯇꯣꯔꯛꯄ ꯍꯧꯔꯛꯄ ꯑꯗꯨꯗ 이제ꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯍꯧꯔꯛꯄꯗꯤ ꯌꯦꯡꯍꯧꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯐꯔꯅꯤ ꯂꯩꯍꯥꯎ ꯀꯞꯂꯗꯨꯅ 이제 ꯑꯩꯗꯤ ꯐꯠꯇꯕꯤꯅꯤꯅ ꯍꯥꯏꯅꯤꯡꯕ ꯄꯣꯛꯂꯨꯗ꯭ꯔꯦ 이제ꯗ ꯑꯗꯨꯅꯕꯨ ꯉꯁꯤ ꯃꯅꯝ ꯅꯝꯊꯤꯔꯕ ꯃꯔꯛ ꯑꯁꯤꯗ ꯐꯤꯕꯝ ꯁꯣꯛꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯀꯞꯀꯅꯨꯁꯦ ꯑꯩꯅꯦ ꯅꯇꯩꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯅꯕ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯉꯛꯀꯦꯀꯣ ꯍꯣꯏ ꯏꯆꯦ ꯂꯤꯛꯂꯥꯏ ꯃꯄꯨꯔꯣꯏꯕ ꯃꯤꯉꯝꯕꯗ ꯂꯩꯍꯥꯎꯒꯤ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯕꯤꯔꯨꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯉꯝꯕꯁꯨ ꯊꯤꯟꯊꯗꯅ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯑꯩꯒꯤ ꯏꯃꯥ ꯐꯠꯇꯕꯤ ꯃꯆꯥ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯤꯗꯨꯁꯨ ꯅꯣꯡꯃꯇ ꯂꯥꯛꯄꯤꯗꯦꯅꯦꯁꯦ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯥꯗꯣ ꯏꯅꯥꯎ ꯅꯇꯩꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯑꯩꯅꯦ ꯅꯪꯒꯤ ꯏꯃꯨꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇ ꯊꯥꯒꯠꯀꯦ ꯅꯪ ꯑꯗꯨꯝ ꯍꯤꯞꯄꯨꯀꯣ ꯐꯃꯨꯡꯗ 이제 ꯂꯣꯏꯁꯤꯜꯂꯨꯅꯨꯗ ꯑꯩ ꯅꯥꯕ ꯐꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯉꯁꯤ ꯂꯣꯏꯁꯤꯜꯂꯝꯕꯗꯒꯤꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯍꯧꯔꯣ ꯃꯈꯥ ꯇꯥꯕꯗꯤ ꯏꯃꯨꯡꯁꯤ ꯂꯣꯏꯁꯤꯜꯂꯒ ꯋꯥꯏ ꯅꯨꯡ ꯇꯩꯊꯣꯛꯇ꯭ꯔꯗꯤ ꯑꯃꯥꯏꯕꯅꯤ ꯏꯃꯨꯡ ꯆꯪꯕꯗ ꯍꯪꯒꯣꯏꯔꯅꯤ ꯂꯤꯛꯂꯥꯏꯅ ꯂꯩꯍꯥꯎꯒꯤ ꯏꯃꯨꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯒ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯩꯔꯪꯗ ꯃꯩ ꯍꯧꯒꯠꯂꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯒꯠꯄꯤꯔꯒ ꯂꯩꯍꯥꯎꯕꯨ ꯏꯔꯨꯖꯊꯣꯛꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯁꯨ ꯂꯥꯛꯂꯗꯨꯅ ꯂꯩꯍꯥꯎꯕꯨ ꯌꯦꯡꯕ ꯍꯧꯔꯝꯃꯤ ꯈꯨꯔꯥꯃꯥꯏꯕ ꯏꯅꯥꯎꯒꯤ ꯑꯅꯥꯕꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯑꯣꯡ ꯃꯈꯜ ꯑꯣꯏꯗꯧꯔꯤꯕꯅꯣ ꯂꯤꯛꯂꯥꯏ ꯅꯅꯥꯎꯒꯤ ꯑꯅꯥꯕꯁꯤ ꯀꯔꯤꯁꯨ ꯑꯔꯨꯕ ꯑꯅꯥꯕ ꯅꯠꯇꯦꯗ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯍꯞꯇꯥ ꯑꯃ ꯅꯨꯃꯤꯠ ꯀꯥꯡꯗꯅ ꯇꯩꯕꯤꯌꯨ ꯃꯗꯨꯗ ꯐꯨꯔꯤꯁꯤꯡ ꯑꯁꯤ ꯀꯪꯁꯤꯜꯂꯛꯇꯨꯅ ꯐꯔꯛꯀꯅꯤ ꯑꯗꯨꯒꯅꯦ ꯏꯕꯦꯝꯃ ꯂꯩꯍꯥꯎ ꯅꯪꯅꯦ ꯑꯃꯣꯠꯄ ꯃꯐꯝꯗꯗꯤ ꯂꯩꯒꯅꯨꯀꯣ ꯅꯪꯅ ꯑꯃꯣꯠꯄ ꯃꯐꯝꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯐꯨꯔꯤꯁꯤꯡꯁꯦ ꯃꯅꯤꯡ ꯇꯝꯅ ꯐꯨꯗꯣꯛꯂꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯁꯨ ꯌꯥꯏ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯗꯤ ꯅꯪ ꯈꯨꯔꯥ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯀꯧꯔꯛꯎ ꯍꯦꯛꯇ ꯈꯨꯔꯥ ꯂꯥꯛꯀꯦ ꯈꯨꯗꯛꯇ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯂꯥꯛꯑꯣ ꯃꯤꯉꯝꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛ ꯑꯗꯨ ꯂꯤꯛꯂꯥꯏꯅ ꯂꯩꯍꯥꯎꯒꯤ ꯃꯁꯥꯗ ꯇꯩꯕꯤꯔꯝꯃꯤ ꯂꯩꯍꯥꯎ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯂꯤꯛꯂꯥꯏꯅ ꯃꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯊꯟꯇ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯄꯗꯨꯗ
ꯂꯤꯛꯂꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ, ꯅꯪꯕꯨ ꯀꯞꯂꯤꯔꯣ? ꯀꯞꯇꯦꯗ ꯏꯆꯦ꯫ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯨꯁꯦ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯉꯥꯛꯇꯅꯤ꯫ ꯍꯧꯈꯤꯕꯁꯤꯡ ꯀꯥꯎꯊꯣꯛꯅꯔꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯏꯆꯦ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯀꯂꯛ ꯆꯥꯎꯕ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯅ ꯇꯥꯐꯩꯖꯥꯎꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯕꯨ ꯊꯨꯒꯥꯏꯗꯨꯅ ꯑꯩꯅ ꯇꯥꯐꯩꯖꯥꯎꯕꯨ ꯃꯟꯈꯤꯕꯅꯤ꯫ ꯏꯆꯦ, ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯃꯗꯨꯅꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯌꯨꯝ ꯑꯃꯠꯇꯗ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯏꯇꯩꯅ ꯏꯆꯦꯕꯨ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯗꯨ ꯎꯕꯗ ꯀꯂꯛꯇꯨꯅ ꯏꯃꯨꯡ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯂꯒ ꯇꯧꯕꯤ ꯍꯥꯏꯕꯗꯣ ꯎꯠꯅꯕ ꯊꯝꯂꯨꯕꯗ ꯉꯁꯤꯗꯤ ꯂꯥꯏꯊꯣꯡ ꯄꯪꯕꯤ ꯑꯣꯏꯔꯦ꯫ ꯂꯩꯍꯥꯎ, ꯅꯪꯕꯨ ꯀꯞꯀꯅꯨꯁꯦ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯇꯩꯔꯁꯤ ꯍꯤꯗꯥꯛꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯦ ꯍꯤꯗꯥꯛ ꯇꯩꯕ꯫ ꯍꯌꯦꯡ ꯐꯩꯖꯥꯎ ꯍꯜꯂꯛꯂꯒ ꯅꯪꯅ ꯇꯝꯂꯣꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯐꯩꯖꯥꯎ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯂꯤꯛꯂꯥꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯏꯇꯩꯃꯅ ꯑꯩꯈꯣꯏꯗꯒꯤ ꯊꯣꯛꯈ꯭ꯔꯤꯁꯤꯅ? ꯀꯔꯤ ꯍꯨꯔꯥꯟꯕ ꯆꯪꯉꯛꯏꯖꯥꯠꯅꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯅ? ꯈꯟꯅꯧ ꯌꯥꯗ꯭ꯔꯣ ꯂꯩꯍꯥꯎ? ꯏꯆꯦꯗꯣ ꯍꯨꯔꯥꯟꯕ ꯆꯪꯉꯛꯂꯝꯕ ꯅꯠꯇꯦꯌꯦ ꯃꯣꯏꯇꯥꯇꯣꯟ꯫ ꯑꯩꯒꯤ ꯍꯤꯗꯥꯛ ꯇꯩꯕ ꯆꯪꯂꯛꯂꯝꯕꯅꯤ꯫ ꯅꯪꯒꯤ ꯀꯔꯤ ꯍꯤꯗꯥꯛ? ꯅꯠꯇꯦ, ꯃꯥꯅ ꯁꯦꯝꯖꯤꯜꯂꯕꯣ ꯅꯪꯁꯨ ꯂꯩꯍꯥꯎ? ꯏꯃꯨꯡ ꯑꯁꯤꯅ ꯁꯤꯠ-ꯀꯅꯥꯜꯂꯝꯃꯤꯁꯤꯕꯨ ꯀꯅꯥꯅ ꯋꯥꯏꯒ ꯇꯩꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯦꯅ ꯇꯩꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯁꯥꯗꯨꯗ ꯂꯩꯔꯤꯕ ꯐꯨꯔꯤ ꯃꯌꯥꯝ ꯑꯗꯨꯅ? ꯃꯣꯏꯇꯥꯇꯣꯟ ꯂꯥꯛꯄ ꯉꯥꯏꯕꯗ ꯐꯨꯗꯣꯔꯛꯂꯤꯕ ꯐꯨꯔꯤ ꯉꯥꯛꯇꯅꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯇꯩꯃꯅꯒ ꯆꯥꯅꯕꯗ ꯁꯦꯝꯖꯤꯜꯂꯒ ꯄꯤꯖꯔꯤꯔꯣ ꯅꯪꯉꯣꯟꯗ? ꯍꯥ? ꯅꯠꯇꯦ ꯍꯥꯏꯕꯅꯦ ꯃꯣꯏꯇꯥꯇꯣꯟ ꯅꯪꯕꯣ꯫ ꯏꯆꯦꯗ ꯂꯥꯟꯅ ꯈꯟꯕꯗꯣ ꯄꯨꯝꯅꯃꯛ ꯇꯣꯛꯄꯤꯔꯣ ꯉꯁꯤꯗꯒꯤ꯫ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯏꯆꯦꯒꯤ ꯃꯔꯝꯗ ꯐꯠꯇꯕꯁꯤꯡꯗꯣ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯣꯏꯇꯥꯇꯣꯟꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯃꯣꯏꯇꯥꯇꯣꯟꯁꯨ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯕꯤꯔꯣ꯫ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯑꯆꯨꯝ ꯆꯨꯝꯗ ꯌꯦꯡꯗꯨꯅ ꯆꯨꯝꯃꯤ ꯈꯟꯕꯗꯣ ꯈꯟꯕꯤꯔꯅꯨ ꯉꯁꯤꯗꯒꯤ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯋꯥꯈꯜ ꯇꯥꯔꯝꯃꯦꯗ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎꯁꯦ꯫ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯍꯥꯟꯅ ꯐꯠꯇꯕ ꯍꯧꯔꯨꯕꯒꯤ ꯃꯥꯅ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯖꯔꯛꯄꯅꯤ꯫ ꯑꯀꯥꯏꯕ ꯂꯩꯇꯦꯗ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯇꯩꯃ ꯂꯤꯛꯂꯥꯏꯗ ꯈꯟꯈ꯭ꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯗꯤ ꯏꯀꯥꯏꯖꯔꯦꯗ ꯏꯊꯟꯗ꯫ ꯍꯣꯏꯗ, ꯏꯀꯥꯏꯕꯤꯗꯦꯗ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗꯧꯅꯤ ꯀꯩꯅꯣ꯫ ꯁꯨꯝ ꯏꯀꯥꯏ ꯈꯪ ꯂꯩꯔꯗꯤ ꯃꯤ ꯀꯅꯥꯃꯠꯇ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯅꯔꯝꯂꯣꯏ꯫